ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯃꯇꯝꯗꯨ ꯃꯦꯔꯥ ꯊꯥꯅꯤ ꯄ꯭ꯔꯀꯥꯁ ꯁꯨꯁꯤꯜ ꯑꯃꯨꯕ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯔꯥ ꯅꯋꯥꯡꯖꯥꯎꯒꯤ ꯌꯨꯝꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯂꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯐꯖꯅ ꯑꯗꯨꯝ ꯉꯥꯜꯂꯤ ꯄ꯭ꯔꯀꯥꯁ ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯤ ꯑꯃꯅꯤ ꯁꯨꯁꯤꯜꯒ ꯑꯃꯨꯕꯒꯗꯤ ꯀꯌꯥ ꯀꯤꯒꯟꯗꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯩꯖꯣꯝ ꯄꯨꯡꯌꯥꯠ ꯁꯦꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯇꯥꯔꯛꯂꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯄ꯭ꯔꯀꯥꯁꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯈꯤ ꯃꯁꯤꯗ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯥꯏꯈꯣꯅꯦ ꯀꯔꯣꯝꯗꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯇꯥꯔꯤꯁꯤꯕꯣ ꯄ꯭ꯔꯀꯥꯁꯀꯤ ꯋꯥꯍꯩꯗꯨꯗ ꯁꯨꯁꯤꯜ ꯑꯃꯗꯤ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗ ꯑꯃꯨꯕꯅ ꯍꯥꯏꯔꯛꯏ ꯀꯔꯥꯏꯗꯩ ꯕꯥꯁꯤꯅꯣꯗ ꯅꯥꯞ ꯆꯥꯗꯕ ꯑꯁꯤꯒꯤ ꯃꯈꯣꯜꯁꯤꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯃꯣꯍꯤꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯤ ꯃꯥꯌꯣꯛ ꯈꯣꯡꯕꯗꯨꯅꯤ ꯀꯩꯅꯣ ꯅꯪ ꯁꯨꯕ ꯃꯁꯤꯗ ꯁꯨꯁꯤꯜꯅꯁꯨ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯩ ꯕꯥꯁꯤꯅꯣ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯣ ꯇꯥ ꯃꯣꯍꯤꯟꯗ꯭ꯔꯣ ꯍꯣꯏꯒꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯏ ꯃꯥꯜꯂꯤꯅꯦ ꯃꯥꯌꯣꯛꯀ ꯈꯣꯡꯉꯤꯅꯦ ꯁꯨꯁꯤꯜꯅ ꯑꯧ ꯍꯣꯏ ꯇꯧꯋꯦ ꯃꯣꯏꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯆꯍꯤꯗꯁꯨ ꯇꯧꯕꯅꯦ ꯑꯁꯨꯝꯅ ꯁꯨꯁꯤꯜ ꯑꯃꯗꯤ ꯑꯃꯨꯕ ꯃꯈꯣꯏ ꯑꯅꯤ ꯕꯥꯁꯤꯒꯤ ꯋꯥꯔꯤ ꯇꯣꯛꯊꯣꯛꯑꯒ ꯇꯥꯗ ꯃꯣꯍꯤꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯃꯥꯌꯣꯛ ꯈꯣꯡꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯇꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯥꯗꯕꯅꯤꯅ ꯊꯑꯣꯏꯅ ꯂꯧꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝ ꯑꯗꯨ ꯌꯧꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗꯨ ꯌꯥꯎꯔꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯑꯃꯅ ꯑꯃꯗ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯋꯥ ꯅꯣꯛꯂꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕꯅꯤꯅ ꯄ꯭ꯔꯀꯥꯁꯁꯨ ꯕꯥꯁꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯤꯀꯣꯟ ꯑꯗꯨ ꯁꯥꯟꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯈꯤ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯄ꯭ꯔꯀꯥꯁꯇ ꯌꯩꯕꯗ ꯄ꯭ꯔꯀꯥꯁꯇꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗꯨ ꯄꯨꯛꯅꯤꯡ ꯆꯪꯉꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯇꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯄꯥꯟ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯅꯨꯄꯥ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯂꯥꯛꯄ ꯀꯌꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯄ ꯌꯥꯎ ꯃꯔꯩ ꯇꯧꯅꯔꯒ ꯁꯥꯎꯅꯕ ꯌꯥꯎ ꯇꯧꯅꯔꯝꯃꯤ ꯄ꯭ꯔꯀꯥꯁ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕ ꯅꯠꯇꯅ ꯅꯨꯡꯁꯤꯕ ꯍꯩꯅꯜ ꯂꯩꯅꯝꯁꯨ ꯅꯝꯂꯛꯏ ꯑꯗꯨꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯁꯥ ꯑꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈꯤꯕꯒꯨꯝ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯠꯈꯤ ꯄ꯭ꯔꯀꯥꯁꯅ ꯈꯜꯂꯤ ꯀꯅꯥꯅ ꯈꯣꯡꯂꯤꯕ ꯕꯥꯁꯤꯅꯣꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯣꯟꯈ꯭ꯔꯦꯗ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯀꯌꯥꯗ ꯏꯪꯅ ꯃꯤꯌꯦꯡꯅ ꯇꯞꯅ ꯈꯣꯡꯂꯤꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯦꯟꯕ ꯍꯧꯔꯛꯏ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯨꯕ ꯑꯃꯗꯤ ꯁꯨꯁꯤꯜꯅ ꯄ꯭ꯔꯀꯥꯁꯄꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯄ꯭ꯔꯀꯥꯁ ꯍꯥꯏꯕꯗꯨꯅ ꯇꯧꯔꯤꯁꯤꯕꯣ मपान थोकनेना थोखरगा हौजिफाव चंगक्ट्रिसिबो नति नुमित क्यानिगिनो मानो मपान थोइसिबो बाय अमुबा आइसु खंगदे ngaswaiफाव येंगुसिलो होइने बाय सुसिल येंगदौरिबनिने थिगदौरिबनि फंद्रिबाव कराइदबो चख्रबनो खंगदे अइना ngसाइना हाइद्रो अंगांग पुगुमसेना अस यारे नक्सु खरा गांगदि खरा थिबो याबो थिरगा मागे इमुंग मनुंगदा चेनख्रेना पावपिरुबो हाइदुनि हा ए माइखोने असिदा लेरेसिबो बाय हेमंत नत्रो बाय मानिने ओइ बाय हेमंत सोमदा प्रकाश तु चखिबगा उहोब्रो औ बाय प्रकाश तो सोमजेना खादगी थोरकलगा थोंगालोमदा थोख्रबने मा युमलोमदा चटपा माली ओ फरे फरे कइनो हाइसिबो बाय सुसिल प्रकाश ना कोइ ताकलमदनदि युमददि चलोइता होइने बाय करोमदा चखरजानो मदुगी अंगांग दुबो असुमना मखोय अनि वारि सना सना असुम थिरकपदा
ꯄ꯭ꯔꯀꯥꯁꯇꯨ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯄꯗꯨ ꯎꯈꯤ ꯃꯗꯨꯗ ꯑꯃꯨꯕꯅ ꯍꯥꯏꯔꯛꯏ ꯑꯦ ꯑꯥꯗ ꯂꯥꯏꯑꯣꯡ ꯑꯃ ꯆꯠꯂꯤꯁꯤꯕꯨ ꯄ꯭ꯔꯀꯥꯁ ꯑꯣꯏꯔꯝꯒꯗ꯭ꯔꯣ ꯈꯪꯗꯦꯅꯦ ꯚꯥꯏ ꯃꯥꯜꯂꯤꯅꯦ ꯀꯧꯔꯒ ꯌꯦꯡꯁꯤꯔꯣ ꯍꯥꯏ ꯀꯧꯔꯨꯅꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯑꯃꯨꯛ ꯇꯥꯟꯅꯔꯛꯇꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯎꯔꯤꯕꯗꯨ ꯄ꯭ꯔꯀꯥꯁ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯄ꯭ꯔꯀꯥꯁ ꯍꯥꯏꯅ ꯍꯪꯈꯤ ꯃꯁꯤꯗ ꯄ꯭ꯔꯀꯥꯁꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜ ꯑꯃꯗꯤ ꯑꯃꯨꯕꯅ ꯀꯗꯥꯏꯗꯒꯤ ꯕꯥꯁꯤꯅꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯀꯥꯁꯄꯨ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯇꯤ ꯑꯩ ꯂꯩꯍꯧꯈꯤꯒꯦ ꯅꯈꯣꯏ ꯆꯠꯂꯝꯃꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯨꯁꯤꯜꯒ ꯑꯃꯨꯕꯒꯅ ꯄ꯭ꯔꯀꯥꯁꯄꯨ ꯆꯤꯡꯗꯨꯅ ꯌꯨꯝ ꯌꯧꯅꯅꯕ ꯄꯨꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝꯗꯤ ꯌꯧꯔꯦ ꯁꯨꯁꯤꯜꯒ ꯑꯃꯨꯕꯒꯅ ꯄ꯭ꯔꯀꯥꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄ꯭ꯔꯀꯥꯁꯄꯨ ꯁꯤꯟꯅꯔꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯨꯕ ꯑꯃꯗꯤ ꯁꯨꯁꯤꯜ ꯌꯨꯝ ꯌꯧꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯄ꯭ꯔꯀꯥꯁꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄ꯭ꯔꯀꯥꯁꯀꯤ ꯃꯔꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯀꯥꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯄ꯭ꯔꯀꯥꯁ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯀꯤ ꯅꯥꯀꯣꯡꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯇꯥꯔꯛꯈꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯇꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯈꯟꯈꯤ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯣ ꯑꯩꯅ ꯇꯥꯔꯤꯕ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯅꯥꯅ ꯈꯣꯡꯂꯤꯕꯅꯣꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯇꯥꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯀꯥꯟꯅꯗꯦ ꯑꯩ ꯕꯥꯁꯤ ꯈꯣꯡꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯄ꯭ꯔꯀꯥꯁꯇꯨ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯗ ꯃꯣꯍꯤꯟꯗ꯭ꯔ ꯍꯣꯏꯒꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯤ ꯈꯣꯡꯂꯝꯕ ꯃꯥꯌꯦꯞ ꯑꯗꯨ ꯈꯣꯡꯈꯤꯗ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯇꯝ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ ꯇꯥꯛꯄꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯇꯤ ꯃꯇꯝꯒ ꯑꯃꯠꯇ ꯌꯦꯡꯗꯕ ꯃꯈꯩ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯠꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯜꯂꯝꯕ ꯊꯥꯖꯁꯨ ꯂꯩꯆꯤꯟꯅ ꯑꯃꯨꯛ ꯈꯟꯖꯤꯟ ꯑꯃꯨꯛ ꯍꯥꯏꯗꯣꯛ ꯇꯧꯗꯨꯅ ꯄ꯭ꯔꯀꯥꯁꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯃꯝꯍꯟ ꯑꯃꯨꯛ ꯉꯥꯜꯍꯟ ꯇꯧꯔꯛꯏ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯥꯎꯖꯤꯡ ꯍꯔꯥꯎ ꯈꯣꯡꯕ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯦ ꯃꯇꯝꯁꯤꯗꯗꯤ ꯂꯤꯛꯂꯥꯁꯨ ꯇꯥꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯇꯤ ꯏꯪꯕꯒ ꯈꯪꯗꯕ ꯃꯈꯩ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯠꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯟꯒꯤ ꯂꯧꯀꯣꯟ ꯌꯧꯔꯛꯂꯦ ꯄ꯭ꯔꯀꯥꯁꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯧꯕꯨꯛꯀꯤ ꯃꯆꯤꯗ ꯂꯩꯔꯤꯕ ꯁꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯈꯤ ꯄ꯭ꯔꯀꯥꯁꯅ ꯀꯔꯝꯕ ꯁꯪꯗꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯒꯥꯏꯗ ꯆꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯏ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯄ꯭ꯔꯀꯥꯁꯀꯤ ꯃꯌꯥꯝ ꯑꯗꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯔꯨꯕꯒꯤ ꯊꯦꯡꯅ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯉꯛ ꯉꯛꯅ ꯃꯃꯥꯕꯨ ꯀꯧꯈꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯕꯒꯤ ꯋꯥꯔꯤ ꯁꯥꯈꯤ ꯃꯗꯨꯗ ꯃꯃꯥꯅ ꯃꯍꯥꯛꯇꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯅꯥ ꯃꯄꯥꯟ ꯊꯣꯛꯈꯤ ꯍꯥꯏꯅ ꯃꯊꯪ ꯍꯪꯅꯔꯛꯄꯗ ꯄ꯭ꯔꯀꯥꯁꯇꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯐꯪꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯌꯨꯝꯊꯪꯅꯕ ꯃꯤ ꯌꯥꯎꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯍꯧꯅꯔꯛꯈꯤ ꯁꯣꯝꯗ ꯄ꯭ꯔꯀꯥꯁꯅ ꯀꯝꯗꯧꯔꯤ ꯂꯧꯕꯨꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯁꯪꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯟꯅꯊꯪꯗ ꯁꯒꯥꯏ ꯑꯃꯗꯒꯤ ꯌꯥꯝꯅ ꯅꯛꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯈꯤ ꯄ꯭ꯔꯀꯥꯁꯅ ꯁꯒꯥꯏ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯁꯒꯥꯏ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯅꯨꯄꯤ ꯑꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯕꯥꯁꯤ ꯑꯗꯨ ꯏꯪꯅ ꯇꯞꯅ ꯈꯣꯡꯅꯝꯈꯤ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯀꯥꯁꯅ ꯕꯥꯁꯤ ꯈꯣꯡꯂꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯈꯣꯡꯕ ꯑꯗꯨ ꯂꯦꯞꯄꯝꯗꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯁꯒꯥꯏꯗꯒꯤ ꯆꯣꯡꯊꯔꯒ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯟꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯃꯟꯗꯕ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯌꯦꯡꯗ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ ꯂꯦꯞꯅꯅꯕ ꯍꯥꯏꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨ ꯄ꯭ꯔꯀꯥꯁꯇ ꯁꯠ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯀꯥꯁ ꯀꯧꯏ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯅꯪꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯛꯈꯤ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯀꯥꯁ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕꯁꯨ ꯉꯝꯂꯝꯗꯦ
ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯒ ꯀꯔꯝꯅ ꯕꯥꯁꯤ ꯈꯣꯡꯂꯤꯕꯅꯣ ꯅꯪꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕꯅꯣ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯩꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯅꯪ ꯅꯊꯟꯇꯅꯤ ꯇꯥꯔꯤꯕꯁꯦ ꯑꯇꯩꯗꯤ ꯀꯅꯥꯅꯁꯨ ꯇꯥꯔꯝꯂꯣꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯇꯨ ꯏꯉꯛ ꯉꯛꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯇꯩꯅ ꯇꯥꯗ꯭ꯔꯒ ꯑꯩꯅ ꯇꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯕꯥꯁꯤ ꯑꯗꯨ ꯑꯃꯨꯛ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯁꯦ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯅ ꯍꯪꯉꯛꯈꯤ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯜꯄꯅꯥꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯃꯛꯈꯤ ꯄ꯭ꯔꯀꯥꯁꯇꯨ ꯀꯜꯄꯅꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣ ꯑꯃꯗꯤ ꯐꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯜꯄꯅꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯄ꯭ꯔꯀꯥꯁꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪ ꯀꯜꯄꯅꯥ ꯍꯥꯏꯕ ꯃꯤꯡꯁꯦ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯏꯁꯥꯗ ꯀꯩꯅꯣꯝꯃꯗꯤ ꯐꯥꯎꯏ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨ ꯂꯧꯕꯨꯛꯀꯤ ꯂꯧꯔꯤ ꯑꯃꯗ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯕꯥꯁꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯈꯤ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯅꯪ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯪꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯛꯏ ꯕꯥꯁꯤ ꯑꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯗꯨꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯥꯡꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯂꯤꯕꯅꯤ ꯅꯪ ꯕꯥꯁꯤ ꯑꯁꯦ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯄ꯭ꯔꯀꯥꯁꯅ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯕꯥꯁꯤ ꯈꯣꯡꯕꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯎꯅꯕꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯔꯝꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯕꯥꯁꯤ ꯑꯁꯤ ꯄꯤꯒꯗꯧꯔꯤꯕꯅꯣ ꯄ꯭ꯔꯀꯥꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯀꯞꯂꯛꯏ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯦ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯉꯥꯏꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯏꯕꯒꯤ ꯋꯥꯖꯃꯟ ꯐꯪꯖꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯄ꯭ꯔꯀꯥꯁ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪ ꯋꯥꯈꯜ ꯇꯥꯅꯕ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯒꯦ ꯃꯇꯝꯗꯣ ꯑꯩꯒ ꯅꯤꯡꯊꯦꯝꯕꯒ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯨꯗꯦꯁꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯍꯧꯔꯛꯈꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯀꯣꯏꯊꯣꯛꯂꯕꯗꯤ ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯜꯂꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯪꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯒꯅꯤ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯁꯝꯖꯤꯜꯂꯒ ꯂꯤꯔꯒꯦꯀꯣ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯄ꯭ꯔꯀꯥꯁꯇ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯏ ꯑꯩꯒ ꯅꯤꯡꯊꯦꯝꯕꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯁꯨꯗꯦꯁꯅ ꯈꯪꯕꯗꯒꯤ ꯅꯤꯡꯊꯦꯝꯕꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯈꯤ ꯅꯤꯡꯊꯦꯝꯕꯗꯤ ꯕꯥꯁꯤ ꯈꯣꯡꯕ ꯌꯥꯝꯅ ꯍꯩ ꯃꯥꯅ ꯑꯩ ꯎꯅꯕ ꯂꯥꯛꯂꯕꯗꯤ ꯕꯥꯁꯤ ꯍꯦꯛꯇ ꯈꯣꯡꯂꯛꯀꯅꯤ ꯑꯩꯁꯨ ꯈꯪꯅ ꯑꯗꯨꯝ ꯊꯣꯛꯏ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯄꯗ ꯅꯣꯡꯃ ꯃꯦꯔꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯤꯀꯣꯟ ꯁꯥꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯅꯤꯡꯊꯦꯝꯕꯒꯁꯨ ꯂꯥꯛꯇꯨꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗꯣ ꯌꯥꯎꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯅꯨꯄꯥ ꯑꯃ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯦꯝꯕꯕꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯊꯣꯛꯃꯤꯟꯅꯈꯤ ꯃꯁꯤꯗꯒꯤ ꯐꯅ ꯀꯨꯏꯅ ꯍꯟꯖꯤꯜꯂꯛꯈꯤꯗꯦ ꯑꯩ ꯑꯁꯨꯝ ꯆꯤꯡꯅꯔꯗꯨꯅ ꯑꯩꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯀꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕ ꯂꯩꯕꯗꯤ ꯎꯈꯤꯗꯦ ꯃꯗꯨꯗꯒꯤ ꯑꯩ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯂꯒ ꯅꯤꯡꯊꯦꯝꯕꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯞꯄ ꯃꯐꯝꯗꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯅꯤꯡꯊꯦꯝꯕꯅ ꯑꯩꯕꯨ ꯂꯛꯅꯒꯗꯧꯒꯤ ꯑꯔꯥꯞꯄꯗ ꯑꯩꯕꯨ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯀꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯕꯥꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯤꯔꯨꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯦꯝꯕꯗꯣ ꯃꯤꯐꯠꯇ ꯁꯨꯗꯦꯁ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯕꯥꯁꯤ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯣꯡꯕ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯄꯟꯕ ꯄꯤꯕꯗꯒꯤ ꯑꯩ ꯅꯤꯡꯊꯦꯝꯕꯒꯤ ꯄꯨꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯈꯤꯗꯦ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗꯒꯤ ꯅꯤꯡꯊꯦꯝꯕꯒ ꯑꯩꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯔꯥꯡ ꯊꯤꯕ ꯍꯧꯔꯛꯏ ꯃꯈꯣꯏꯁꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯕꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯞꯅ ꯃꯤ ꯆꯠꯄ ꯃꯥꯟꯕꯗꯒꯤ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯆꯤꯟ ꯃꯦꯟꯈꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯕꯕꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯅ ꯐꯨꯈꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯨꯝꯂꯝꯕꯗꯒꯤ ꯅꯤꯡꯊꯦꯝꯕꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯁꯤꯈꯤ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯑꯗꯨꯕꯨ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯕꯥꯁꯤ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯊꯝꯃꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯃꯤꯐꯠꯇ ꯁꯤꯡꯗꯨꯅ ꯑꯩꯕꯨꯁꯨ ꯈꯨꯗꯨꯝ ꯆꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯩꯕꯨ ꯈꯧꯔꯤ ꯑꯁꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ
asumna nanga aigase ngasi unariba mafam masida sikhibani nupi aduna liriba wari adu tabada prakashna adudi ai ningthembara haina hangi maduda nupi aduna mane aina kalpana hariba nupi aduni haina saktakaki maduda ningthembana khumai makhoi singdo karaida leibano hauji ai laman khumge makhoi loinamak hatke haina nupi aduda hairaki maduda nupi aduna mamittagi mapi taki aduga sinbandana momon noki aduga hairi ai khange nangna makhoi bo hatpa ngamgani haiba adubu haujiti matam henkhre makhoi loinamak aina mafam masida basi asi khonglaga kauraga hatkhre aina ningthembada wasakhi ngasi nang aina sikhrabasu aina makhoi loinama hatkani haina wasakhi adubu nangdi aina makhoi sing adu hatnari ngaida nangdi mapok amada pokkhre adubu aina sakiba wasak adu ngakle haibadu khanghaningbadagi ngasigi numit ase ngaiklibani atei atopa matamdadi aina nangi namangda leplabasu nangna aibu ukhide aina kaujaba ngangjaba punamak nangna takhide masidagi aina taibang chemba mapuda kaptuna haijabada taibang chemba mapuna asumna hairakhi nangna magi mafamda wari saninglabadi nanga magana sikhiba sahi matang adu yobo phawo ngairo adugumlaba sahi matang adu yorokpada mahak soidana ikon sanaba lakani matamaduda nangi basigi surna mahakpu kauro aduga pungmen pangmen najaro asumna hairakpadagi aina ngasigi numit ase basi asi khongduna ngairakpani adubu ngasidi aigi ningjaba thungjare aisu atopa mapok amana ngaire aduna aisu satlage adubu ninthemba aine nangonda sakiba wasaktudi ngaklamlabaniko masi hairaga kalpanagi thawai adu tapna sakkhre maduda prakashna nupi adubu ngai khuaina kauduna tanakhi adubu lapthu khibana asum henjilatuna mityengi wangwan lankhre aduga basiki khonjel adu tapna asum lapthu khiduna haujiti ta khidre matam asida prakashna kalpana haina kanna lauduna labuk aduda koichen cheli mahakna kanna lawadu mabu thiba lakpa miyamna tabadagi labuk romda chensinnarakhi aduga prakashpu pharami prakashna mayamda kalpana se aibu thadotuna mapu amogi damak chakre mahakpu khamo haina kanna lawri mayamna mahakpu lai phattaba woknare haiduna yumlomda thangboi jingboi tawraga yumlomda porakle masidagi mayamna maiba ama kauraga prakashpu yenghallami masidagi amaiba aduna leiwa khara solaga prakash ki senkhat khriba mihul adu phathabirami masidagi amaiba aduna hairi ibungo hajukti madu haukhre punamak ase taibang chemba mapu mahaki kumhaini aduna nangsu nate phamda tero nahan phamda hanjalu thawai aduna lakat lamba nangi thawai mereldo ngasi amaiba lalamba aina phatharabane hei phoroko asamna haibada prakash tu masa pumba thak nilakhi aduga longna haitharaga gyan mangkhre matamaduda prakash ka likon sanaba tapinnakiba mamanaba aniyadasu lakhi maduda susilna hairi ngasai su mase basi makol tai haidana lambida mathan chatlaga leramine aikhoina yumda thilambani ne kamaina amu lai unari jano wafam aduda amaiba aduna mu hairi ibungo sa masidi lai uknaba haiba yadi mamang mapokta tawkhiba thodok amagi waroisini adubu waroisin asida thawai amadi adum changani adugumlaba thawai aduna wari watai tawramlabadi thawai aduga wari watai sanariba misak ado angawgum tawgali adubu haujikti kaisu tawraroi magi mahan phamda hanakhre asamna amaiba aduna hariba wafam adu tar matung miyam adu adudi kaisu tawraroi hairabanina hallage haiduna mahai hanakhre asumna amaiba adusu mayumda hankre prakashu imungda thangjillaga ningthijana tumhanki masigi matung mathangi no ngale prakastu hawgallaklaga mapanda thori ngarang thokriba thodoksinga adu magi mamangoi mahawoi gyan ita taramde mastigi mahak mamai mami taraga thongalda sum thori matamaduda susilga amubagadu prakaski yumda lakpada lambida thingaduna wari watai sarami asumna prakashna mangonda thukiba khanghauba wari singadu tamli aduga makhoi mamanaba singadu nasu khanghauba wari singadu tamnari asumna prakash kaishu thudokpa tawdana laiki
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ